Kuki militant amatina sikpadagi sikre mahaki mamingna kinmin sang haukip sahi taraga mapan aduga mahaki mapagi mamingna paugin haukip kawi haidi moreda lanjana kraba singi yum sitoraga zinga huralamba kuki ani phare haidi kuki zo singna hawjik su nongma yantuna ahin nutin khaidira maning tamli jingkai singa cherau sing ka balakpada mafam khangdana mangki besanu pido hawje soingam yauduna 80 unit 17 khuraina phangduna sinakre haidi Kemon village ta kuki singna saduna leramba bunker sing security force singa tuwai kre India government amadi kuki zo lusing bukhara pulaga Manipur gi majority oiriba maitai singbu saunanaba tamna tawre makoina Manipur gi lamphangna bu honabada sarai taret ki papen piran bu usit thawoidana tawkhibagi texak soidana phangkari matam gi wani haina khaidem khangan bagi maikaidagi fongdrokli phanengna kupsin badolai ka tong sina kari amuk tawrage kuki noi boy di Tarzan film gi bet lak podo yam madure location sisipur singha miyam ga punna samina gadaba sengba miut khanbiu RK mo Manipur folk singer Oza Gose maitai thongam laikidre isorgi mafam ding ne singa leibo orisanu thangjing sing karaktana ba kuki singna singkhong da phamjin khre maitai sing karakta na ba security na kokta da that kre